mayam punang pu Shanjitkumar taram noksari Manipur da hauzik oribi irangi phibam masidagi matam kuina video thagat palep sarure masigi damakta mayam da ngak piu haizari adubu handakti soidana chang naina video thagat na ba hona jarak lage movie story Manipur nga sim pudun laksari film sigi maming Blue Beetle film si handakti kui dringai release tawkiwa action adventure superhero category oiba DCU gi haibadi DC extended universe ki taramari suba Hollywood movie mani movies na phangkiba rating singdi IMDb da 10 manung da 6.7 gi rating phangi Rotten Tomatoes da 78% gi face hoy Google users na 92% gi like piraba film amani movies ki director Manuel Soto writer na Gareth Dunnet-Alcocer na DC comic character the best of wari da yumpham waraga amuk nauna ithokpani aduga producer na Rickard amadi Zev Foreman na oy maroi basaktam langliba singdi film sigi hero Jaime Reyes atopa mingamana Blue Beetle haina khangnariba superhero sigi saktam da Mari Duena heroine oiribi Jennifer Court ki saktam da Bruna Marquezin Jaime gi mapa Alberto Reyes ki saktam da Damian Alcázar Jaime gi makhura Rudy Reyes ki saktam da George Lopez Jaime gi mama oiribi Lucio Reyes ki saktam da Ilpidia Carrillo Jaime gi mabok Nana gi saktam da Adriana Baraja Jaime gi machan lupi Milagro Reyes ki saktam da Belisa Escobedo tamthirba supervillain ama oiriba Ignacio Carafex ki saktam da Raul Max Trujillo magasi Apocalypto hariba maming lerba film aduda Zero Wolf hanamingau khiba tamthirba villain ama ki saktam langkhiba nupa aduni aduga film sigi main villain Victoria Court ki saktam da Susan Sarandon pare mayam ai huzik film sigi wari liba huzerage aina haibada soikiba lankiba madi sithau yaw matamda mayam da ngakpiu haibo afam thamjari movies ki ahu busin makta da uba phanglibasi Antarctica gi mafam amadani hojek mafam asda masing yamna ba miyo ki amana karigumba thabak ama tawbugi saktam su uba phangi helicopter ama paisilakto na mafam asda nupi masang silaklai mahagasini film sigi main villain oiribi Victoria Court haribi asi mafam asda miyo ki amana thabak suri basi mana soli bangaktani aduga magi chawrba company ama sulai mamingna Court Industries haina khangnei hariba company sigi mapu si matam amadadi Ted Court ko nupa amagi oiramni haribu nupa si Victoria haribi asigi di manau nupa ni Ted haribu nupa si mafam marang khangdana mangkhibadagi hojikti magi company gi mapu si mase Victoria na founder amadi CEO oiduna company sigi mapu oikhre aduga mayam da bhap tana ba haijaramge Ted haribu nupa si matam amada Blue Beetle ko ba superhero gi saktam lorumba misakamani aduba hojikti maha karai da leikrabano haibasi mafam marang khangdana leikraba misakamani aduga hojek mafam ista super soldier oiba nupa amsu lei magi maming si Ignacio Carafex san koi mahagasi robotic oiba lanmi amani haibadi magi hakchang manung sida yot ki oiba part kya masu yauri mi oiba tangkhai robot tangkhai oidun leiriba yama tamthirba lanmi amani maroina mahagasi Victoria gi di bodyguard ni hojik Victoria na sangsilaktuna mangon hangi aikhoina thiriba potsak du phanglabra haiduna masida Carafex na su hoi phangle haina khumi aduga mafam sida Dr. Francis ko ba scientist am su yauri mahang sensilaktuna Victoria da hairi aikhoina na handagi thirakliba pot adu mafam sida su leirongada ba mande haiduna adubu Victoria na di soidana leirongani haina phongdori hojek mafam sida yam chauro posak musu hulai masibu thabak suri ba miyoi singasna masiat ma thugai bi saktam su uba phangi posak asigi manung sida ulakpa matamda Scarab haina khangnaba atopa planet gi lakhiba alien object am ulai haribu posak si yengbada Beetle gi mawung mali posak asina matau karam na khoi gi prithvi da tarakhibano haibadu khoi du uhali space tagi paitharak khoi gi planet Earth is da tarakhibani haribu wafam singa sidagi se hilising kya gi mamanga thokra thokdo amani film asigi casting thabaga loinana alien technology si naribu posak asibu aikoi gi prithvi da yamna ngallingai matamdagi si naba horakhi haibisu aikoi du uhali masigi posak asibu ahanbada Court Industry haribu mafam sida si narami haibisu aikoi du uthoi masibu Ted Court hariba Victoria gi manong pasina hana si naramani adubu mahak mathong munam khangudana mangkhibani masigi matungda Victoria na mu alien technology oriba Scarab hariba posak asibu thina na bahona rakhibani haibisi film sibu yengliba aikhoina su bhap tare matau sumna Scarab hariba posak asina space tagi paitharaklaga khoi gi prithvi da takhibi saktam si utpaga loinana hojek film sigi maming oriba Blue Beetle haibase khoida uhalle mathangi sindana Palmera City hariba mafam simu ulai hojek yamanno kanba masak matau phajaba pakhang sa mu ulai magi maming asi Jaime Reyes haina kawi handak ta graduation loisilaga magi mayumda hanjarakpani aduga airport asida magi mapa mama mabok amadi machanupi na mabu okadabagi khorang ngaiduna leiri lo tamluraba matungda graduation loiduna tholliba machanupa bu ubuda makhoi myam se atoki matik harauzarami masigi maramdi makhoi gi sagai gi oina ngasi phawbuda graduate loiba mi amata yaudri makhoi gi imung si yam lairaba mani aduna matik chana mahimasin tambasu ngamde maramasina makhoi gi sagai gi oina Jaime na ahanba graduate loiba misakama oiri masinani makhoi ni yamna harauzari basi airport asigi mapanda tholakpada Rudy kauba Jaime gi makhura si su thengare
ꯃꯍꯥꯛ ꯑꯁꯤ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯇꯧꯕꯗꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ 13ꯅ ꯃꯥꯕꯨ ꯐꯥꯒꯗꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯁꯥꯏꯟꯇꯤꯁ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯂꯟꯆ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯃꯃꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯗ ꯃꯃꯥꯅꯗꯤ ꯊꯤꯡꯂꯤ ꯃꯤꯂꯥꯒ꯭ꯔꯣꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗꯁꯨ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯤꯂꯥꯒ꯭ꯔꯣꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯟꯗꯤꯁꯟ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯚꯥꯔꯥꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤ ꯇꯥꯕꯗ ꯍꯥꯏꯃꯦ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯍꯪꯂꯛꯏ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯔꯣꯁꯤꯌꯣꯅ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯚꯥꯔꯥꯒꯤ ꯃꯃꯜ ꯁꯔꯨꯛ 3 ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ 3ꯒꯤ ꯚꯥꯔꯥ ꯍꯥꯟꯅ ꯄꯤꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯦ ꯃꯤꯂꯥꯒ꯭ꯔꯣꯅꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯄꯥꯁꯦ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯀꯣꯠ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯨ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯥꯏꯃꯦ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯔꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯂꯥꯛꯂꯝꯕ ꯌꯥꯕꯅꯤ ꯃꯁꯤꯗ ꯃꯃꯥꯅ ꯈꯨꯝꯂꯛꯏ ꯃꯁꯤꯒꯤ ꯄꯥꯎ ꯅꯪꯉꯣꯟꯗ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯗꯨꯗ ꯑꯀꯥꯏꯕ ꯊꯣꯛꯀꯅꯤ ꯈꯟꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗ ꯀ꯭ꯂꯥꯁ ꯋꯥꯡꯕ ꯃꯤ ꯑꯃꯇꯪ ꯌꯥꯎꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤ나 ꯌꯨꯝꯒꯤ ꯑꯋꯥꯕꯗꯤ ꯁꯣꯏꯗꯅ ꯀꯣꯛꯂꯒꯅꯤ ꯍꯧꯖꯤꯛ ꯍꯥꯏꯃꯦꯒꯤ ꯊꯃꯣꯏꯁꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯅꯗꯤ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯕꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯥꯏꯃꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯒ ꯌꯨꯝꯒꯤ ꯃꯊꯛꯇ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯅ ꯄꯨꯔꯤꯕ ꯄꯣꯠꯂꯨꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯃꯦꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯃꯦꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯂꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯥꯎꯔꯕ ꯍꯤꯡꯈꯣꯜ ꯐꯖꯔꯕ ꯌꯨꯝ ꯑꯃꯗꯤ ꯊꯕꯛ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯀꯌꯥ ꯊꯝꯕꯒ ꯂꯣꯏꯅꯅ ꯅꯨꯡꯉꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯑꯩꯅ ꯑꯣꯏꯍꯟꯒꯅꯤ ꯑꯩꯒꯤꯗꯃꯛ ꯋꯥꯖꯔꯛꯂꯕ ꯏꯃꯥ ꯕꯕꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯋꯥꯁꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯍꯥꯏꯃꯦ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯂꯦꯞꯄꯒꯤ ꯁꯛꯇꯝꯁꯤ ꯎꯕ ꯐꯪꯏ ꯍꯦꯛ ꯌꯦꯡꯕꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯃꯥꯅ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗꯅꯤ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯂꯥꯒ꯭ꯔꯣꯅ ꯃꯥꯕꯨ ꯄꯩꯁꯥ ꯈꯔ ꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯍꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯁꯦꯡꯗꯣꯛꯇꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯌꯨꯝ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯒ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯑꯣꯏꯔꯤꯕ ꯀꯦꯔꯥꯐꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯆꯪꯁꯤꯜꯂꯛꯄꯁꯤ ꯎꯕ ꯐꯪꯏ ꯍꯥꯏꯃꯦꯅ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯖꯔꯤꯕꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇꯦ ꯃꯁꯤꯗ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯅ ꯃꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯝꯃꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕ ꯐꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥꯒ ꯀꯦꯔꯥꯄꯦꯛꯁꯀꯁꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯖꯦꯅꯤꯐꯔ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯏ ꯃꯍꯥꯛ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯤꯕ ꯇꯦꯗ ꯀꯣꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥꯅ ꯅꯪ ꯂꯥꯛꯂꯤꯕꯣꯔꯦ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯖꯦꯅꯤꯐꯔꯗ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔꯅꯗꯤ ꯌꯥꯝꯅ ꯁꯥꯎꯕ ꯃꯑꯣꯡ ꯃꯇꯧ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯂꯤ ꯃꯁꯤꯒꯤ ꯃꯔꯝ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯪꯕꯗ ꯖꯦꯅꯤꯐꯔꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯤꯚꯤ ꯑꯁꯤꯗ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃ ꯀꯥꯞꯊꯣꯔꯛꯂꯦ ꯇꯤꯚꯤꯗ ꯀꯥꯞꯊꯣꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯗꯣꯛꯂꯤꯕ ꯀꯣꯠ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯌꯦꯡ ꯇꯥꯊꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯃꯗ ꯀꯣꯠ ꯏꯟꯗꯁꯇ꯭ꯔꯤꯁ ꯍꯥꯏꯔꯤꯕꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯀꯝꯄꯅꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔꯒꯤ ꯃꯄꯥ ꯇꯦꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯣꯠ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯩꯔꯝꯂꯦ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯑꯃꯗ ꯗꯤꯚꯥꯏꯁ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯍꯦꯟꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯅ ꯁꯨꯄꯔ ꯁꯣꯜꯖꯔ ꯑꯣꯏꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯣꯃꯦꯛ ꯍꯥꯏꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯋꯥꯟ ꯃꯦꯟ ꯑꯥꯔꯃꯤ ꯀꯣꯔꯁ ꯍꯥꯏꯅ ꯀꯧꯏ ꯃꯁꯤꯒꯤ ꯑꯣꯃꯦꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯁꯣꯜꯖꯔ ꯃꯈꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯈꯤꯕ ꯇꯥꯔꯕꯗꯤ ꯁꯨꯞꯅꯒꯤ ꯁꯨꯄꯔ ꯁꯣꯜꯖꯔ ꯑꯃꯈꯛꯅ ꯂꯥꯟꯃꯤ 100,000ꯔꯣꯝꯕꯨ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯚꯤꯛꯇꯣꯔꯤꯌꯥꯅ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄꯗ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯗꯨꯅ ꯂꯩꯔꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯖꯦꯅꯤꯐꯔꯗꯗꯤ ꯍꯥꯏꯗꯣꯛꯄ ꯇꯧꯗꯅ ꯄꯥꯡꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯐꯔꯅꯁꯨ ꯃꯥꯒꯤ ꯑꯔꯣꯟꯕꯁꯤꯡꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯌꯥꯝꯅ ꯁꯥꯎꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯦꯞꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯕꯨ ꯂꯦꯞꯍꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯃꯔꯝꯗꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯃꯥꯡꯍꯟꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯅꯗꯤ ꯌꯥꯅꯤꯡꯈꯤꯗꯕꯅꯤ ꯑꯩꯒꯤ ꯏꯄꯥꯅ ꯄꯥꯝꯕꯗꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯟꯕꯅꯤ ꯁꯥꯟꯇꯤꯒꯤ ꯂꯝꯕꯤꯗ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯚꯤꯛꯇꯣꯔꯤꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯌꯥꯔꯔꯣꯏ ꯅꯪꯒꯤ ꯕꯕꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯅꯪꯒ ꯅꯪꯒꯤ ꯅꯃꯥꯒꯅ ꯆꯦꯔꯤꯇꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯗ ꯗꯣꯅꯦꯁꯟ ꯄꯪꯇꯧꯗ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯗꯣꯝꯅ ꯇꯧꯔꯕꯗꯤ ꯀꯝꯄꯅꯤ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯄꯨꯟꯅ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯃꯨꯠꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯨꯛ ꯄꯥꯏꯈꯠꯂꯛꯄꯅꯤ
ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯈꯣꯏꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯄ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯥꯎꯒꯠꯂꯛꯂꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯔꯛꯂꯦ ꯇꯧꯕꯇꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯍꯥꯏꯃꯦꯅꯁꯨ ꯂꯣꯏꯅ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯚꯤꯛꯇꯣꯔꯤꯌꯥꯅ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗ ꯀꯦꯔꯥꯄꯦꯛꯁꯇ ꯖꯦꯅꯤꯐꯔꯗ ꯈꯨꯠ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯀꯦꯔꯥꯄꯦꯛꯁꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯃꯦꯅ ꯅꯥꯀꯟꯗꯒꯤ ꯂꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯟꯅꯔꯤꯕ ꯑꯁꯤ ꯈꯥꯝꯗꯣꯛꯂꯔꯦ ꯑꯁꯨꯝꯅ ꯅꯥꯀꯜꯗꯒꯤ ꯍꯥꯏꯃꯦꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯚꯤꯛꯇꯣꯔꯤꯌꯥꯁꯨ ꯉꯛꯂꯦ ꯃꯁꯤꯗ ꯚꯤꯛꯇꯣꯔꯤꯌꯥꯅ ꯍꯪꯂꯛꯏ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯃꯦ ꯀꯧꯏ ꯍꯥꯏꯅ ꯃꯥꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯚꯤꯛꯇꯣꯔꯤꯌꯥ ꯂꯩꯔꯝꯕꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯌꯥꯝꯅ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯨ ꯊꯕꯛꯇꯒꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯟꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯆꯩꯔꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯧꯐꯝ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯃꯊꯥ ꯁꯥꯗꯨꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯖꯦꯅꯤꯐꯔꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄ ꯎꯕꯗ ꯍꯥꯏꯃꯦꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯀꯣꯠ ꯁꯥꯒꯩ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯑꯉꯥꯎꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯃꯦꯅꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯐꯔ ꯀꯣꯠ ꯀꯧꯏ ꯍꯥꯏꯔꯛꯄꯗ ꯍꯥꯏꯃꯦꯁꯨ ꯏꯀꯥꯏꯕꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯃꯦꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯈꯟꯅꯔꯤꯉꯩꯗ ꯆꯦꯟꯁꯤꯜꯂꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯇꯥꯅ ꯖꯦꯅꯤꯐꯔꯅ ꯍꯥꯏꯃꯦꯒꯤ ꯐꯣꯟ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯁꯤꯜꯂꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯎ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯑꯩꯅ ꯊꯕꯛ ꯄꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯃꯦ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯖꯦꯅꯤꯐꯔ ꯑꯁꯤ ꯃꯥꯒꯤ ꯀꯥꯔꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯅꯗꯤ ꯑꯣꯏꯔꯣꯏꯗꯕꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯨꯅꯨ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯖꯤꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥ ꯑꯜꯕꯔꯇꯣꯒ ꯄꯨꯟꯗꯨꯅ ꯍꯥꯏꯃꯦꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯁꯦꯟ ꯊꯨꯝꯒꯤ ꯑꯋꯥꯕꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯍꯥꯏꯃꯦꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯜꯕꯔꯇꯣꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯔꯥ ꯍꯦꯟꯅꯁꯨ ꯑꯋꯥꯕ ꯄꯣꯛꯂꯨꯒꯅꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗꯤ ꯑꯣꯏꯗꯨꯅꯇ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯅꯪꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯔꯤꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯅꯪꯅ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤ ꯎꯔꯕꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯍꯥꯏꯃꯦꯒꯤ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯝꯃꯤ ꯃꯄꯥꯒꯤ ꯋꯥꯍꯩꯁꯤꯡ ꯇꯥꯕꯗ ꯍꯥꯏꯃꯦꯁꯨ ꯅꯣꯛꯆꯔꯝꯃꯤ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯒ ꯍꯥꯏꯃꯦꯅ ꯖꯦꯅꯤꯐꯔꯒꯤ ꯃꯔꯝꯗ ꯃꯣꯕꯥꯏꯜꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯄꯤꯒꯦ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯤꯗꯤ ꯍꯥꯏꯃꯦ ꯑꯁꯤ ꯌꯥꯝꯅ ꯑꯅꯥꯟꯕ ꯐꯤꯖꯣꯜ ꯁꯦꯠꯂꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯀꯣꯠ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁ ꯑꯁꯤꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯣꯏꯅꯔꯛꯂꯤ ꯑꯐꯕ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯣꯏꯌꯨꯀꯣ ꯍꯥꯏꯗꯨꯅꯁꯨ ꯃꯌꯥꯝꯅ ꯕꯣꯔ ꯄꯤꯔꯤ ꯑꯣꯐꯤꯁ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯁ꯭ꯇꯥꯐ ꯑꯃꯗ ꯖꯦꯅꯤꯐꯔꯒꯤ ꯃꯔꯝꯗ ꯍꯪꯉꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯖꯦꯅꯤꯐꯔꯗ ꯀꯣꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯗꯨꯅ ꯐꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯥꯛꯇꯔ ꯐ꯭ꯔꯥꯟꯁꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯩ ꯃꯥꯒꯤ ꯂꯦꯞꯇ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯑꯦꯛꯁꯦꯁ ꯀꯥꯔꯗ ꯑꯁꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯀꯥꯔꯗ ꯍꯨꯔꯥꯜꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯦꯅꯤꯐꯔ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯟꯗꯨꯅ ꯃꯁꯛ ꯈꯪꯍꯟꯗꯕꯒ ꯂꯣꯏꯅꯅ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯤꯕ ꯐ꯭ꯔꯥꯟꯁꯤꯁꯇꯒꯤ ꯀꯥꯔꯗ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯔꯗ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯛꯇꯔ ꯐ꯭ꯔꯥꯟꯁꯤꯁꯀꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯦ ꯂꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯁ꯭ꯀꯦꯔab ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯣꯕꯖꯦꯛ ꯑꯁꯤ ꯃꯥꯅ ꯐꯪꯈ꯭ꯔꯦ ꯂꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯦꯔab ꯍꯥꯏꯅ ꯈꯪꯅꯕ ꯕꯤꯇꯜ ꯃꯥꯟꯕ ꯑꯣꯕꯖꯦꯛ ꯑꯁꯤꯕꯨ ꯇꯦꯁ ꯇꯧꯔꯝꯂꯤꯕ ꯑꯁꯤ ꯚꯤꯛꯇꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯍꯟꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁ꯭ꯀꯦꯔab ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯋꯔꯒꯤ ꯀꯣꯗ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯑꯣꯃꯦꯛ ꯍꯥꯏꯅ ꯈꯪꯅꯕ ꯁꯨꯄꯔ ꯁꯣꯜꯖꯔ ꯑꯗꯨꯒꯤ ꯁꯨꯠꯇ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯀꯦꯔab ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟ ꯑꯣꯕꯖꯦꯛ ꯑꯁꯤ ꯎꯕꯗ ꯖꯦꯅꯤꯐꯔ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯈꯪꯂꯦ ꯚꯤꯛꯇꯣꯔꯤꯌꯥꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯁ꯭ꯀꯦꯔab ꯑꯁꯤꯕꯨ ꯕꯔꯒꯔ ꯕꯣꯛꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯂꯣꯟꯅ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯖꯦꯅꯤꯐꯔꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯊꯨꯅ ꯁ꯭ꯀꯦꯔab ꯑꯁꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯃꯥꯅ ꯆꯠꯂꯤꯉꯩ ꯅꯥꯀꯜꯗꯒꯤ ꯍꯥꯏꯃꯦꯅ ꯃꯥꯕꯨ ꯎꯔꯦ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔꯅꯗꯤ ꯇꯥꯔꯕꯁꯨ ꯇꯥꯅ ꯃꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯂꯛꯇꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯐ꯭ꯔꯥꯟꯁꯤꯁ ꯍꯥꯏꯔꯤꯕ ꯁꯥꯏꯟꯇꯤꯁ ꯑꯁꯤ ꯃꯥꯒꯤ ꯂꯦꯕ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯦꯂꯤꯌꯟ ꯑꯣꯕꯖꯦꯛ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯀꯦꯔab ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯥ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯂꯥꯔꯝ ꯈꯣꯡꯗꯨꯅ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯟꯈꯤꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯑꯂꯥꯔꯝꯅ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯛꯄꯁꯤꯗ ꯖꯦꯅꯤꯐꯔ ꯑꯁꯤꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯂꯩꯔꯝꯂꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ ꯍꯧꯖꯤꯛ ꯍꯥꯏꯃꯦꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯖꯦꯅꯤꯐꯔꯗ ꯍꯥꯏꯔꯛꯂꯦ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯅꯪꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯖꯦꯅꯤꯐꯔꯅꯗꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯇꯦꯟꯁꯟꯗ ꯂꯩꯔꯤ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯇꯥꯟꯅꯔꯛꯄꯁꯤ ꯎꯕꯗ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯔꯒꯔ ꯕꯣꯛꯁ ꯑꯁꯤ ꯍꯥꯏꯃꯦꯗ ꯑꯣꯏꯅ ꯄꯤꯁꯤꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯕꯣꯛꯁ ꯑꯁꯤ ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯡꯗꯣꯛꯂꯣꯏꯗꯕꯅꯤ ꯅꯪꯒꯤ ꯊꯋꯥꯏꯗꯒꯤ ꯐꯥꯎꯕ ꯂꯨꯅ ꯇꯧꯔꯒ ꯊꯝꯒꯗꯕꯅꯤ ꯃꯁꯤ ꯄꯨꯔꯒ ꯅꯪ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯌꯦꯡꯃꯛ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯥꯏꯃꯦꯅ ꯕꯔꯒꯔ ꯕꯣꯛꯁ ꯑꯁꯤ ꯄꯨꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯖꯦꯅꯤꯐꯔꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗꯒꯤ ꯅꯥꯟꯊꯣꯛꯆꯍꯧꯕ ꯉꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯥꯏꯃꯦꯅ ꯕꯣꯛꯁ ꯑꯁꯤ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯦ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯣꯏꯅ ꯇꯝꯂꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯥꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯗ ꯊꯣꯏꯗꯣꯛꯅ ꯂꯨꯅꯁꯨ ꯈꯜꯂꯨꯕ ꯂꯩꯇꯦ ꯃꯆꯟꯅꯨꯄꯤ ꯃꯤꯂꯥꯒ꯭ꯔꯣꯅ ꯕꯣꯛꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗꯕꯨ ꯀꯔꯤꯕꯨ ꯌꯥꯎꯔꯝꯒꯗꯒꯦ ꯕꯔꯒꯔ ꯅꯠꯇꯅ ꯑꯗꯨꯅ ꯕꯣꯛꯁ ꯑꯁꯤ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯦ
Masanupi danatana imung manungi miyoi khudimangna box asibu hangdoknaba yamna kanna ngangpadagi upai leitaduna Jaime nasu box asi hangdole adugadi manungdi yawramnibasi vital scarab asi oiramle masi uda Jaime ngakpag loinana vital scarab asu khutna paire matamasta scarab asi mangal ama phudurokle adugadi khangudna yam thuna magi mamaida napkhre masi uda imung manungi miyoi singsi yamna kibadagi law khongnare hojik Jaime gi haksang si yengda ngakpagi masakai badu oire magi haksang da seliba pirol singsi loina sak theklaba matungda scarab asdagi tholliba mahi man magi haksang pumba loina kupsinkre asuma tawusda imung manungi miyoi singsi kapo lawwe yamna kinare matawsumna hojikti Jaime gi haksang pumba vital scarab asdagi tholliba super suit amana masa pumba loina yomsinkre aduga suit asigi manungdagi AI gi khonjel amasu tari haibade koina Iron Man film yengda magi suit manungdagi Jarvis ko AI tech ki khonjel ma tabagum adugumna Jaime gi mathakta kubliba super suit asigi manungda su AI tech ki khonjel ma yauri aduga suit asigi manungdi yaurba AI tech asigi mamingna khajida kawi haiduna masana su phongdokjari aduga makhatara ai samangna nangbu Blue Beetle oina nabagi damakta khanba misak haibadu oirabani makhatana suit asina nangonda pigedoriba power sing try tawna nabagi damakta shem saro haina su hairagle asumna hairagliba khonjel sing si tabada Jaime di punga kaglami ma hujik kari tawgadabano haibisi masana khangjade mathong maram khangudana makhoigi yum masi segaiduna atiyada paikhalagle asumna paikhalakna prithvi gi orbit te yore tawriba phibam sta mahakse hene hena ngaklam pakhatman medagi masana masabu control tawba ngamdaduna makhadam paitharle asumna paitharla matungda sorok mayaidam leplure tawudu magi mamang tada chawruba bus ama thawjilali bus sina mangonda thonggadawre haiduna masana pakhatchabasida self protective seal ama puthokjarami masina bus asibu mayai tangkhai tana khaidole AI tech oriba khajidagi khonjel hairai nangna phangjariba Blue Beetle gi power si matau karamna sina gadabano haibasi aina nangona takani aina hairakliba thabak khudimak nangna pangthokadabani haiba wafum su phongdoli adubu Jaime na di tawriba thabak khudimak si mana bhap taba ngamdre masi matungda Jaime bu magi yumda puduna chakre mathangi sindana Jaime gi yumda lehoriba imung manungi miyoi sing si ulei makhoi husi pakhatpana loire masanu pasu yum thak phakaiduna paikhibadagi halakidre masidagi police ta call tawna nabagi damakti sem sanaduna leiri asuma leiringai Jaime si yum mathakta gi amka tarle Jaime de kupsinduna yauriba Blue Beetle gi suit asi masamatomta mangjakre magi hana selamba pirol sing adudi loin sakthekhrabani na hojik mafi amata thongdana leptana leire matang sigi sin asi film yengliba khoi syam nokpa matang amani thokriba thodok sing adudigi masa si pakhatpa thukatkiba sing aduna yamna soktharlami masidagi mahak gyan mangduna laimaidu wanthaduna takhre pung khara leiraba matungda bahak mikap thorale leiriba imung manungi miyoi sing mangonda wahang kya hangnana bahonari adubu mahak pakhum amata piba pamde thokriba thodok asi matangda ma masa su bhap taba ngamdribani masanupi milagro nadi karigum haina na bayam kan tori adu Jaime na makoina hairibu sing se amata tadana magi ka da sangsinduna thonglon sinduna leikre mingsel da tariba masagi mamida Scarab haribe alien object asina magi nangal da unsa manung da paksinduna leiriba si ure masi udigi mahag yamna kana ka manung da laurai matang sida masanupi milagro na hairi ngasaina de aina masi take tawni adu mana tada wadigi manung da sangsinchibani haiduna matungda Jaime si ka stigi mapan thorale aduga hairei aingonda thokliba thodok sing sing matangda Jennifer na soidana di khanglamani maramdi mana posakado aingonda pirakhibani aduna mabu unaru daba yaro haiduna satnaba sem sarami adubu leiriba imung manungi miyoi singna di satkidana yamna kana thingli mamana police to ina call tawraga haige tawi adubu makhura rudi na thingle mana hairei karigumba ikhoina police to call tawruba tarbadi aikoi di mafam sta honglakliba si se sang shuna paibu sunate aduga alien object ama oiriba posak asisu code industry hariba company edu gi posakni hariba company edu di tawgeda ngambani makoina aikhoibu pura oina mang takhange hebsu ngamliba company mani karigumba ikhoina police to call tawruba tarabadi se sang shuna paijada ikoi di police ki langda adum thurgani asumna hairakpadagi police to call tawkhidre masi matungda Jaime na Jennifer unanabagi damakta satkre tawudu mana satlibasi makhura rudi gi gari edu thawdun satkibani masi gari si rudi na di yamna section na asoyangam akai toy thoktanabagi damakti yamna section na thamjaba gari ni hojik Jaime na gari si yam kana thawdun lagli mana gari si thawdun lakpada Jennifer si sorong pan yamna pakhatpagi phibam de sen thorokpusu ui masi maramdi Victoria gi miyoi singna mabu phana nabagi damakta tanarali Jennifer na tawriba phibam masi Jaime na ure masidagi mana gari manung dagi kawraklami hojik Jennifer na gari manung de sensilakle tawudu Victoria gi lanmi sing yam tamthina nongoi kapsilakli masidagi gari si yamna yangna thawdun lagle makhura rudi na yam section na thamjaba gari si hojikti nongoi maruna panbadagi yam sathina sokpa hibdu oi matau sumna Jaime na Jennifer bu lanmi sing sdagi kanbiduna purakle hojik makhoi pulapna Jaime gi yumda phamduna leiri mayam asina ingtapna wari sananduna leiringei makhura rudi di wangang na bayadaba makai sauduna leiri masigi maramdi magi gari si soanduna Jaime ne pudun lakpasidani hojik Jennifer na hanglai Scarab adu kadai da leikre masida Jaime na panthadana magi purit si haigatuna manangan gi unsa da paksinduna leikraba alien Scarab vital si uholagle masi uda Jennifer si ngakpada loikre hojik Jaime amadi magi imung manungi miyoi singna Jennifer da posak si bukarino hani yamna kanna hangjilagle masdagi Jennifer na hairei masigi maming Scarab hana kawi masi alien technology oiba posak amani masigi posak asibu ahanbada aigi ipa na hana sijinaramani adubu hojikti aigi ipa adu mathong maram khangdana mangkhre
mahak hujik thiba phangkhidre madugi matungdagi aigi ine Victoriana Code Industry hariba company asigi mapu oina thabak sing chalaiduna leibani masigi vital scarab haribasi adugi matik powerful oibo posak amani mangondagi power sing asibu loktholaga omek haina khangnaba high tech soldier amagi chutta Victoriana hapsinaba honaribani tawudabu hariba project makhalasi aigi ipa aduna hinglingai matamda tawdana bagi damakta yamna kana thingkiba project amani adubu hojikti ipa adu leikidrabanina Victoriana thabak si paikhanna bagi damakta yamna kana honaribani aigi babana hairambagi matunginadi vital scarab hariba powerful oirba posak asina magi host oigadaba misak adu masamangna khanjagadabani kanagumba mana magi power si hekta lawningi haiduna lawbu yaba natte adubu ngasidi khangle vital scarab asina nangbu magi host oina khalle maramaduna ni ngasi phawbuda kanamatana sijinaba yadriba vital scarab asi nangna paiba matamdadi masama tomtana activate tawrlibasi aigi ipana su masigi vital scarab asi mapung phana activate tawbu ngamkhide sumdagi mangondagi power khak sinaraga khusu khulai kya sabada sinaba khaktani adubu nangdi vital scarab asina host oina khankrabani adubu Jennifer na hairali bo wafam singisda Jaime na di yaningdri aduga hairai ai masigi scarab asi hakchang sanghanduna thamba pamde aigi hakchang dagi masi yama thuna maklak thokpi ko hairale adubu Jennifer na di masigi pambai leite haina phongdoli tawudubu Jaime na yamna kana ngangmanbadagi Jennifer na wafam am phongdorle mana hairai karigumba pambai am khaktang di leigadaba mali aigi ipana thambiramba mafam ama lei maduda chalabadi nangi hakchang di yaguduna leiriba scarab asi lathokpa ngamgadaba mali tawudabu hairiba mafam adu changnanabagi damakta show ama darkar lei madugi show adu Code Industry hariba company dugi manungda lehore madu lawbu changbadai khoi soidana khudong thiba nangani haina phongdoli masdagi makhoina matau karamna Code Industry gi manungda changba ngamgadabano haibasi khanarpa matamda Rudy na hairai madugi damakta aina tawge haiduna mayamda haijarange Rudy hariba nupa si scientist amani adubu aina yadaba thabak kya tawrubadagi police na phana nabagi damakta koithi thiba misak amasu oiribani mana makatarai office amagi manungda leiriba security system khudingmapu amukta da hack tawbu ngamba device ama ina sare haiduna asumna hairpadagi makhoi Code Industry da sangsinabagi damakta sem sakre mathangi sindana Code Industry hariba company sigi manungda leiriba security room masda ulei makhoigi mamangda leiriba monitor singsta tholiba CCTV camera gi image singasda cartoon gi video ma lagle masna takpadi makhoigi security system asi Rudy ne hack tawbu ngamkhre haiba takpani asuma torpusda security singasi karino haiba khangma ngamnamde tanjasda Jennifer na office manungda sangsilaktuna akhanaba gari makhanama lawkhirami hojikti magi thabak si mai pakpa ngamle masing matungda Jaime ga punduna makhoi ni sima panda thorole tawudabu makhoi ni na lakpa matamda makhoi gi mangmakta da lep leribasi Scarab sariba tamthirba super soldier asini mana yama thuna makhoi ni bu phuna nabagi damakti sensilagli tanjasda haina rubu tawdana Jaime gi Blue Beetle gi suit si juma sama tomtana activate tawrole amadi Scarab na thilakibasi bu mana phakirami aduga Scarab bu phuduna yama lama thadokirami masdagi Scarab hariba super soldier asisu magi omek haina khangnariba super soldier ki suit asi activate tawkhri mayamda bhaptana ba haijarange Scarab na hojik activate tawkhriba omek haina khangnariba suit asi hojik phawbuda mapung phana loisindriba suit amani aibadi aina ngasai su haijakre alien Scarab am oiriba posak adudagi magi oiba technology sing adu download tawruba matungda omek hariba suit asi hapsingadabani adu oirgadi mabu kanamatana panaba ngamlaroidaba soldier adu oikragani hojik makhoi ani si yamna kana fight tawnarami adubu Jaime gi oinadi fight tawnarisida magi oiba wakhalon yawbunati ma masana di phuna seinaba si pamdabani adubu magi matakta kuptunu yawriba Blue Beetle gi suit asina automatic oiba mongda fight tawnaribani AI tech ki khonjel amada wangang riba khazida hariba asina su tawudaba thabak khudima ki instruction pisilaklami adubu Jaime na di mathong maram khangdabani na hairakliba wafam sing sibu mana ngakna mata chatte hojek makhoi ni si yama tamthina phunarakpadagi Blue Beetle na Scarab su yama tamthina phukre masdagi mahak leng bangamdaduna targa laikre Blue Beetle ki khut ani dagi chawraba thangsang ani puthorkhre aduga yekna bo ariba omek bo hana nabagi damakta yathang piraklami adubu Jaime na di mangonda hairali wafam sing sibu amata yaba ngamdre mangna hairi ai mi hatpa natti aduna ai di mi hatpa ngamlo haiduna laikre masdagi omek bo hana nabagi damakta Blue Beetle na puthorliba thangsang su masama tomta deactivate tawkhre asuma leringai Jennifer ga Rudy ga si gari thoduna lagle makhoina Jaime bo kaurai tanjasta omek na Rudy gi gari sta kapsinkhre masdagi makhoi sining sita hingore matau sumna Jaime na magi wakhal sina kalamata chatun leiringai omek na mon khalaknu mabu yamatam thina phukre hojikti Blue Beetle na omek ta khut hanbagi tanja amata phangbangam khidre yamatam thina phuraba matungda Blue Beetle bo hana nabagi damakta omek na sem sakre Jaime na hairi aigi imung manung budi asopan nang hanbiganu masda omek na nangi imung manung nungsibagi wakhalon duna nangbo asonba mi ohille masi haramlaga mabu hatoke haiduna hek tawringi tanja sida Rudy na gari asi yamna yangna thorlaga gari gi maningdi yarumba arumba posak amara mangonda thomalami asuma thomas da omek si yam lapna paithokduna tare masi khudong chaba phanglingai Jaime bu makhoi gari da hapsinduna yanga thoduna chatre matau sumna Jaime si huji hingaure Blue Beetle gi suit asisu deactivate tawkhre adu mana hairi aingonda activate tawduna yawriba suit asigi maming asi khazida kawi aigi brain gi manungdagi mi amana wangang lakpagum masu nganglai asumna hairpada Jennifer na hairi masina takpadi nanga maga se amatoina punchina bhaure
asum wari sana sana na makoina hujik laglibasi Jennifer gi mapana thambiramba lidaba yum amadani Jaime gi hakchang manung de sangsin dun leiriba Beetle Scarab asi lawthok nabagi damakta mafam ista laglibani manung ista sangsilakpada chawraba Beetle gi ek palai ma leiribasi ure hojik Jennifer na ngasai mana office tagi huralakiba gari asi sinaduna Beetle yek iba mafam ista lainungda leiba ka amagi thong hangdokre matau sumna makhoi humsi makha thangba ka asta sangsilakle manung ista angang popot sakya ma leiba thengnare Jennifer gi mapa tet haribasina sizinaramba khusukhulaising amadi suitsing kayama leiribasi su ure masi urubadagi rudina hairai matamamada Blue Beetle haiduna maming salambadu nangi baba tet hariba misaksna oire haibasi ai hujik tabab tare masna takpadi alien object am oiriba Blue Beetle gi Scarab asi nangi baba na hana sizinarami haibasi su bab tare masda Jennifer na hairai ai gi baba na alien Scarab asi bu mapung phana activate tawbudi ngamde tawbudabu mangondagi power khar sizinaduna ahenba technology sizinaduna sakti lereba khusukulai ki abudi sabungam ki haiba wafam su phongdoli mafam sta Jennifer gi mapana sizinnaram liba technology si ubuda sanglak liba makhoi punam asi thamoi penjarami hojik rudina mafam sta leriba computer system asi namduni yengami hojik mana wafam ma khangli madudi Scarab hariba alien object asina kanagumba mabu host oina khankiba tarabadi kaidonungda makhoi ani si setok na ba yade haibasini karigumba namduna setok na ba honaruba tarabadi host oiriba haibadi Jaime asi soidana sigani hairle masigi maramdi alien Scarab hana khangnariba object asina magi technology asiga kanagumba amage hek punsin khiba matamda miyoi adugi cell khudima ka punsin nakhrabani maram asina amu hana lawthokluba haibasidi oithokta boiramle aduga amana karigumba host oiriba misagaduna awaphamda tagada walairabadi alien Scarab asina hainaruba tawdana masa matomtana Blue Beetle gi suit asi activate tawjarkani haiba wafam su phongdoli asumna harakpasida Jaime sti shawningmuda loire masda Uncle Rudy na makatarai nangdi naraibu pharabani superhero omu oirabani haiduna adubu Uncle Rudy na hairu wafam si tade mak yamna shawrumlaga kasi mapan thokre masing matungda Jaime si tholaktuna yumgi mathakta phamduna leiri asuma leiringe Uncle Rudy chu magi manakta sangsilaktuna tapthana nungsiba wahi wata sinaduna mabu themlare magna hairi nangonda hujik oiriba phiba masi atuki mathi awabani haibasi aina su khangi tawudabu Jennifer ga pulubudagi nangna phangjeriba power si atangba lannamani haibadi mayamna khawrang ngainaribasi superhero gi power ma phangjaba haibasini nangonda di masi lemna pirabani masibu nangna kaidongda khak mirai roidabani superhero oiraba matungda nangna tawningliba afaba thabak khudimak loina tawba yagani hana phongdoli power asi phangle haidun nangna aranba thabakta kaidongda sina roidabani miyoibagi ai phagadaba thabak singda sina gadabani haiduna pawtak piri asumna wari sanaringe Jennifer na mathakta high tech oiba helicopter ma paikribasi ure hojim khoina khangle pairiba helicopter asi Victoria gi ni haibasi aduga paikriba maike asina Jaime gi yumna leiriba domdani aduna di Jaime bu thiba salibani haibasi suma khoina khangle masdiga Jaime na magi imung manung gi miyoi sing kannana bagi damakta Blue Beetle gi suit asi activate tawna bagi damakta honarami adubu tanjas de activate taw haibi yadre masig maramdi suit asi bu mana mataw karamna activate tawgadabano haibasi khangjade matangsta Jaime na wafam maning single ngasai Rudy na haikiba karigumba host oriba misak aduna wafam da tagadaba leirabadi Blue Beetle gi suit asi masa matomtana activate tawjarkani haikibadu masdigi mana wangla mafam stigi makhata shongthakirami asuma tawdagi di masa matomtana Blue Beetle gi suit asi activate tawjakre aduga magi mayum maike somda paikre nakalamadana Jaime gi yumsta Victoria gi masing yamraba lanmi sing yomsinkre aduga yumung da leiriba Jaime gi imung munung gi miyoi sing si loina singthoktunu puthorale helicopter asigi manung dana Victoria amadi Carapax su yauribani lanmi sing asna Jaime gi imung munung bo hatkadabagi tawre alien Scarab amadi Jaime bu kodai leikibano haidun su yamna kanna wahang hangli asuma leiringe maninglomdagi Blue Beetle olaba Jaime si paisilagle aduga lanmi sing asde attack tawsilale manadi lanmi sing asde khut thaningdabanina makhoi bu sian khina bahairami adubu lanmi sing asna mangonda onsindana nongoi kapsilagle masdagi Blue Beetle manungda AI tech oni yaujariba khajida hariba system asna lanmi sing asibu hatna nabagi damakta tamthiraba khulai sing activate tawragle adubu Jaime nadi miyoiba sing hatpe aroi makhoi bu sian be aroi heduna thingdun laikre masdagi AI oiriba khajidana lanmi sing asibu sidi sian dabida phubugi maungda sahum kanna humdokpa yana nabagi damakta kariguma khulai ma activate tawragle nakalamadana Jaime gi yum asi mai chakhalaglibani magi imung manungi miyoi khudima kangawnaduna loina senari aduga helicopter mathakdagi Carapax na sakti leiraba khulai mana mangona kapsilagli Jaime ne sumaga thengaina namba sem sari asuma tawringe nakalamada Jaime gi mapa Alberto asi heart attack tawragle masdagi Jaime ne sangsilaktuna mapa bu yengana bo honaringe Carapax na magi tamthiraba khulai ma kapsilaktuna Jaime bu lengba yahandana thamkhre nakalamadana magi yum asi yam kana mai chali aduga nakalamadana magi mapa na sigadabugi haiduna leiribasi ui tawudu madi upai leitre mapa gi manakta sangbu sungamdre asuma leiringe Carapax na sangsilaktuna lengba ngamdana leiriba mabu chingru pukirami matungda helicopter da hapsinkhre mapagi oiriba phiba masta mahak lauduni yengba natana upai leite mabitegi mapi tan su kaplam matawsumna Blue Beetle olaba Jaime si mafamstegi puduna satkre nakalamadana heart attack tawrapodagi tahadun leiriba Jaime gi mapagi manakta imung manungi miyoi sing sian chinarle
Rudy ga Jennifer ga suma phamsida changsilale tawbudabu Jaime gi mapa hoiba Alberto asi maphamsida kanma ngamdana sire masdagi makhoi yamna kana kapnarami mathangi sindana hojik nongale Alberto na laikidabasda imung manung punna nungaitaba phongdoli thamoi kairaba matamasda Jaime gi mabok nana haribi ahlasna ninghanaba leitana thauna phana thengaina nabagi wafam phongdoli makhoi miyam amatoina punchinduna phaduna pukriba Jaime bu thadoklusi haina phongdoli asumna haineringi Jennifer suma phamsida changsilale aduga manasu makhoi gi imung manung gi damakta pangbi yawa mateng sing pangani hana wasakli masigi matungda Jennifer na makhoi sing sibu magi mapana thambiramba yum adu puduna lagle maphamsda Jennifer gi mapana semgat lamba high tech ki khosu khlai kyam su leiribani aduga Beetle mobile hena khangnaba paiduna satpi aba vehicle am su leiribani matungda Beetle mobile haribasta tongkhatuna Jaime bu phajinduna thamkhriba Victoria na leiriba mafam adom da satkre Beetle mobile hariba flying object si manungda high tech technology si na ba khosu khlai kyam yauri masidagi masa na sanagadaba khulai sing painare matang sida yam nongling ni bamana nana haribi Jaime gi mabok asina yamna chawrba machine gun ma pai kirami hojik makhoina laglibasi Victoria gi oina island ama lei mafam sida sahi lirba lanban ama su lei mafam sida Jaime bu phajinduna thamle habsi makhoina khangle hojik makhoina yeknaba singbu laknaraga makhoi gi wakhal asina kalamada thaido halaba matungda Jaime bu thadoknaba gi damakta sangsingadabani haiba plan asi magi mabok oriba nana na phongdoli aduga nakalamadana Jaime bu punkhalaba matungda mangonda yauriba alien Scarab ki power sibu download tawtholaga Carafex ki omeg hariba suit ista hapsinabagi damakta honaduna leiramle hojik Jaime na Dr. Francis ta magi mateng pangbinabagi damakta phongdoli makhoi singasina tawriba thabak singasi phattaba thabak ngaktani haibasi Dr. Francis haribu nupasina su khangi tawbudabu Jaime gi mateng pangnanabagi damakta mangonda upai mata leite hojik Victoria na Jaime gi manakta sangsilaktuna hairai nangna hojik power phangjari alien Scarab adudagini tawbudabu madugi posak adudi aigini aduna nangondagi aigi posak adu amu hana lawragani nang warabu yadre hari adubu Dr. Francis na aduma tawbu tarabadi Jaime si soidana siragani magi thawai budi kanbiu hairai adubu man haijari bu wafamsda Victoria na tade aduga hairai madugi damakta ingonda darkar leite haiduna nakala marondana leiriba lanban asigi akoiba atiyama thakasida Beetle mobile hariba flying object asi pairagle masi ubda Victoria gi lanmi singa sunongwai kapsili aduga Beetle mobile de su tamthiraba khulai sing kaptharagli Beetle mobile hariba flying object asi makhong mari panduna satpa sungami chawraba magi makhong sing sina lanmi singa su ne khaiduna su hatole aduga manam namthiraba gas kya su thadok pangami mastegi lanmi kya mu wanthare matawsuna Beetle mobile gi manung de yawram libam khoi sing si loina kumtharagle aduga Jennifer na lab na leiriba lambi thi duna sangsilagle makhoina tum sangsilakpada chawraba machine ma uba phangle mafamsda leiriba masing yamna posak sing asi omeg hariba super soldier du semgatnabagi damakta thamliba ngaktani haibadi amakhak thengnabada awabo heraba omeg soldier asi masing thingamdana semgatnabagi damakta Victoria na plan tawduna laikhrabani Scarab hariba alien technology sidagi code information sing download tawtholaga omeg ki super suit asida hapsin ga dawribani adorebadi prithvi sida omeg pu thengai binana sakti amata leiroi hariba plan asima Victoria ni yadiba ngaktani hojikti wafam punamak Jennifer na suloina khangle nakala maromdana Blue Beetle olaba Jaime gi haksang di yauriba power khudimag asi machine si khutang da loina singthoktu pukre aduga mamang da phamdun leiriba Carafex ki omeg suit asida loina hapsile atopa omeg semna kadaba suit sing asida su alien Scarab ki power sing asi loina hapsilibani matawsuna magi haksang di ki power sing thokpasida Jaime si tawphom khangdana wabag loina na yamna kan laudun khangle asum leiramadi mahak gyan mangduna wanthagre aduga de hojik magi mamitta atopa sangsara madami kap thole mafamsda manu uribasi magi sikraba mapa Albertoni matawsumna magi sikraba mapa bu ujabasida mahak thamoi shon kaplami aduga nakalamadana Jennifer na tech transfer tawriba machine sing asda bomb hapsilami matawsumna mafamsda amatam thina pokhaire asuma tawudagi di Jaime gi masadagi power sing thokli lefkre hojik Jaime gi manglan gi sangsar du uriba mapa Alberto na hairai aigi nuksirabe ibungo Jaime nangi damakta di sangsar sida tawgadaba thabak kyam wadi adubu aigi oina di punchi lambi asi matangsda loire nangdi nangi asengba sangsara duda amu handaba yaroi nangna mai pakpagi lambi da sangbado aina yengba pami masi haiduna masanu pagi makhut paiduna puraklaga Blue Beetle gi suit asibu uhulami aduga makha tarai matam supada aidi nangi thamoida adum lengdan leigani masi haramlaga manglan gi sangsara sigi mahak mangkhre asuma leringai manglan gi sangsara si pokhaiduna mang tak pahurale masdagi Jaime na yamna kana selaktuna songthrole aduga Blue Beetle gi suit ki makhut asiga magi khut ka thengnarami aduga nakalamadana mangondagi singtholiba power si omeg ki suit download tawsilibasi 100% yausinkre masdagi Carafex haribu nupasi mapung pharaba omeg ama oiba ngamle nakalamadana Jennifer na fit tawsinduna thamlamba bomb sing asi loina pokhailale asumnu pokharakpadagi mafamsda leiriba lab singi machine sing asi loina pheloire hojik Jaime sumi kap thorale tawudabu magi haksang sida energy amata yaugre haibadi alien Scarab asida yauramba power khudimak loina satkibana ngahaktangi oina magi power si hanjilakna bagi damakta matam khara lobu darkar lei
hari wafam asi suit asi manung de yauriba AI tech oiriba khajida hariba system asina sumangonda khangali mafam asdagi Jaime na sian kinabagi damakta Dr. Francis hariba scientist na magi mateng pangbirami asuna magi mateng panglubagi damakta Carapax na Dr. Francis bo hatokre hojek Jaime na mathwai hingjanabagi damakta yamna kan sialali aduga Carapax hariba nupa asti mapung phana omeki power phangkre masting ngasai Jaime na magi suit ki mateng na apamba khulai ama activate tawba ngamba adugumna omek olba Carapax na su apamba khulai sing activate tawba ngamkre asuma tawba ngamba si ubuda Victoria bi nupi iste harabuda loikre hojek Jaime na senthor ko matamda Victoria gi guard sing ga thengakre tawdubu Jaime gi suit asida hojik su power yaudana leiribani masdagi guard sing sima bu hatna na tawr ko dam hak upai leitre asuma leiringai Jaime gi mapong nana na sangsilaktuna shower ba magi machine gun si na duna guard sing si hatore matau sunu khoeni si senthor le lambida makoi butan rakpa topa guard sing busu mabok nana na machine gun si na duna loina loisilami nakalamdana Jennifer bu Victoria na phadru pukre Jaime gi machanupi milagro na su ngasai Beetle mobile gi manung di yoromba high tech sin aduna sabu khulai sing pairiwan masigi mateng na masing yamlaba guard kya na suman phu ngamle hojik Blue Beetle olaba Jaime suma phamista sangsilali magi suit ki power se hojik te halagle yamlaba guard sing sing ma ka yam tamthina fight tawnare guard sing su mana phajna phutharami asuma leiringai omek olaba Carapax na Blue Beetle bu thomduna akasta pukhachire makoi ni akasta lei dun phunabagi saktam se aduki batik phajai makoi ni fight tawnrakpis de Carapax na Blue Beetle bu lakchabi heli masi maramdi Jaime na magi Blue Beetle gi seliba power si mapung phana sijina bahidri masi gi sumatakta Carapax sari bu pasi hojek mapung phana Blue Beetle gi power phangkhrabani maramasna hojikti mana Blue Beetle bu phu ngambani asumna makhoi ni sin nongthakta laidunu phunarambadagi lanban gi islands dong tarakle hojik chu Carapax na Blue Beetle bu yam tamthina phuri asuma leiringe Jaime gi uncle Rudy na chawrba nung singlangaktuna Carapax gi makok thomlami masdagi Carapax si chawbdu loikre aduna Rudy na leirimo phamista bomb sing kapsinkhre asuma tawista Jaime na khalibana magi uncle Rudy si sikre hena khalui masdagi mahak hena sawgalagle asumna sawrakpadagi di magi shoot ki hek leiriba power khudimak sijina duna Carapax ki matakte attack sa thakre asuma tawrakpadagi di Carapax na su Blue Beetle ki power si bu thengai na bangam silaktre aduga nakalamadana helicopter da Victoria na Jennifer bu pudun salibani aduga mahang na yamna usitan hairi alien Scarab ama oriba Blue Beetle ki power khudimak download tawduna ai mobile da loin haplaga thamlabani hojikti aina apam mongda omek lak amarom semgat pe yarani aduna Prithvi isda aibu maithiba piba ngamgadaba shakti amata leiraroi asumna wari sandarambadagi Jennifer na Beetle technology sizinaduna saba chewing-gum am sairibani hariba chewing-gum asi magi mapa te na sarambani masibu kamthorokduna helicopter ki phaklangsda naphalle asuma tawdagi chawruba bubble gi mongda mayama kamthorakle Jennifer na khulai thuna gar amusu hatkre matungda pura oina helicopter asibu pokhaile nakalamadana Blue Beetle na Carapax bu yamatam thin phure phajana putharaba matungda magi mangak samasi kaktuna hana nabagi damakta siam sakre tawudabu shoot asigi manung de yauriba AI tech ama oiriba khajidana Carapax bu hatana bagi wafam phongdorale adubu Jaime di sawbudu loiribani Carapax na maram oidunu magi mapasian kribani maramasna madi thingbe yadre Carapax bu halagani haidun sangsilai shoot manung de yauriba khajida gi system na muka nairei no killing policy adu nang kawrobar haidun adubu Jaime di magi masasa sawbuna thumachre mapasi kibi laman singning bana ngawre tanjas de khajidana Carapax ki haukraba punchiwari singadu magi memory dagi download torga Jaime gi memory da uhalaklambi masdagi Carapax ki magi haukraba punchiwari singadu Jaime na loina uba phangle magi nungsijarabi mamaga mana piklinge de leibagi saktam si ulai asuma nungain leiribu punchi asibu nongma missile amane attack torupodagi mafamsde yama tamthina pokhaibada magi mama su sire matawsumna magi imung manung haiba ma leitrabanina piklinge matamdagi mabu soldier amo ina yaholakibani asumna soldier amo ina horaklibu punchi sida nongmadi landmine gi bomb net ubadagi pokhairakpada yama tamthina magi haksang si shokibani matawsumna magi tamthina shokliba haksang si khudong chaba logduna Victoria na magi experiment sizina kibani Omek hariba super soldier ki saruk ama ohenduna Victoria gi bodyguard oni sizina rakibani masdagi Victoria na hek tohningi ba thabak khudimak tohnduna lakibani haibadi minai ama oni sizina rakibani Carapax na toriba phataba thabak khudima asi Victoria na insinduna tohonba ngakani masimak ta sengna Carapax na ti pamjaba natte ta sengbagi di magi haukraba punchi wari sing asi loina kauthok luruba misagamani aduba hojikti magi memory sida punna ningsinglakle asumna magi haukraba punchi wari sing asi khanglakpadagi Jaime na so hat ke torumni basi tokre matawsumna makhoi ni si nungsinaba marup amugum punkre aduga nakalamadana Jennifer na Victoria gi phone si thugaikre masda omek suit sing semgat nabagi damakta alien Scarab tagi lahuba power technology gi code khudimak loini yauribani masibu makhanduna thugaikre maramasna hojikti Victoria na nahandagi sagalakpa manglan khudimak loina kaire asuma leiringai Carapax si Victoria gi manak changchilakle tanjas da Victoria na hari Blue Beetle ga Jennifer ka si hatu haiduna adubu hojikti Carapax si magi haukraba punchiwari loina ningsinglaklabanina phattaba miyo ama oiduna leirambadu tokhrabani maramasna Victoria na hari wafam amata mahangna inkhidre
ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯚꯤꯛꯇꯣꯔꯤꯌꯥ ꯑꯣꯏꯅ ꯐꯥꯗꯨꯅ ꯃꯍꯥꯛꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯈ꯭ꯔꯕꯤ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯃꯛꯀꯤ ꯑꯣꯃꯦꯛ ꯁꯨꯠꯇ ꯌꯥꯎꯔꯤꯕ ꯁꯦꯜꯐ ꯗꯤꯁꯇ꯭ꯔꯛꯁꯟꯒꯤ ꯀꯃꯥꯟ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯄꯣꯈꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯕꯒꯤ ꯀꯃꯥꯟ ꯑꯁꯤ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯈꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯥꯏꯂꯦꯟ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯒꯗꯧꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯂꯨ ꯕꯤꯇꯜꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯕꯤꯇꯜ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯦ ꯇꯝꯊꯤꯅ ꯄꯣꯈꯥꯏꯔꯛꯂꯤꯕ ꯃꯩꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯕꯤꯇꯜ ꯃꯣꯕꯥꯏꯜ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯍꯤꯡꯖꯍꯧꯔꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯤꯌꯥꯒꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯂꯦ ꯕꯤꯇꯜ ꯃꯣꯕꯥꯏꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯆꯕꯁꯤꯗ ꯅꯣꯛꯇꯨꯅ ꯄꯨꯜꯂꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯖꯦꯅꯤꯐꯔꯁꯨ ꯌꯥꯎꯅ ꯄꯨꯟꯅ ꯂꯦꯡꯒꯣꯟꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯀꯣꯔꯠ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯤꯕ ꯚꯤꯛꯇꯣꯔꯤꯌꯥꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯖꯦꯅꯤꯐꯔꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯇꯤꯚꯤꯗ ꯎꯕ ꯐꯪꯂꯦ ꯑꯗꯨꯒ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯣꯔꯠ ꯏꯟꯗꯁꯇ꯭ꯔꯤꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯗꯣꯛꯇꯨꯅ ꯑꯐꯕꯒꯤ ꯂꯝꯕꯤ ꯈꯛꯇꯗ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯍꯥꯏꯃꯦꯒꯤ ꯃꯄꯥ ꯑꯜꯕꯥꯔꯇꯣ ꯂꯩꯈꯤꯗꯕꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯐꯪꯁꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯖꯦꯅꯤꯐꯔꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃ ꯄꯤꯔꯛꯏ ꯃꯗꯨꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯅ ꯄꯨꯂꯞ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯑꯗꯨꯒ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯅꯈꯣꯏꯗ ꯑꯃꯨꯛ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯑꯪꯀꯜ ꯔꯨꯗꯤꯗꯁꯨ ꯍꯥꯏꯔꯛꯏ ꯀꯣꯔꯠ ꯏꯟꯗꯁꯇ꯭री ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯅꯪꯕꯨ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯊꯕꯛꯁꯨ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯏꯍꯟꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯑꯍꯟꯕ ꯒꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯐꯖꯔꯕ ꯒꯥꯔꯤ ꯑꯃꯁꯨ ꯃꯉꯣꯟꯗ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯦ ꯑꯁꯨꯝꯅ ꯑꯅꯧꯕ ꯒꯥꯔꯤ ꯑꯃ ꯄꯤꯕꯁꯤꯗ ꯔꯨꯗꯤ ꯑꯁꯤꯗ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯖꯦꯅꯤꯐꯔꯕꯨ ꯊꯤꯟꯗꯣꯛꯇꯨꯅ ꯍꯥꯏꯃꯦ ꯑꯁꯤ ꯊꯣꯛꯂꯛꯏ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯦꯅꯤꯐꯔꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯖꯦꯅꯤꯐꯔꯅꯁꯨ ꯍꯥꯏꯃꯦ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯥꯡꯁꯤꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯐꯣꯡꯗꯣꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯤꯁ ꯇꯧꯅꯔꯝꯃꯤ ꯑꯁꯨꯝꯕ ꯇꯧꯕꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇꯅ ꯕ꯭ꯂꯨ ꯕꯤꯇꯜꯒꯤ ꯁꯨꯠ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯃꯦꯅ ꯖꯦꯅꯤꯐꯔꯕꯨ ꯑꯀꯥꯁꯇ ꯄꯨꯈꯠꯇꯨꯅ ꯄꯥꯏꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯏ ꯁꯦꯡꯐꯥꯠꯇꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯇꯦꯠꯀꯤ ꯂꯦꯕꯣꯔꯦꯇꯔꯤꯗꯒꯤ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯖꯦꯅꯤꯐꯔꯒꯤ ꯃꯐꯝꯗ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯖꯦꯅꯤꯐꯔꯒꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯇꯦꯠ ꯀꯣꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯥꯁꯨ ꯁꯨꯄꯔ ꯍꯤꯔꯣ ꯑꯃꯅꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯃꯍꯥꯛꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯣꯁ ꯀ꯭ꯔꯦꯗꯤꯠ ꯁꯤꯟ ꯑꯁꯤꯗ ꯎꯠꯂꯦ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤꯗꯤ ꯃꯈꯥ ꯇꯥꯕ ꯐꯤꯂꯝꯁꯤꯡꯗ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯎꯠꯄꯒ ꯂꯣꯏꯅꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯗ ꯍꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ